Nganang numina waram phonggi bakanglai paki mera newstagi maroibi ipauksung khongasaraga Manipur top channel gi maikeidagi myamna thamjagi ahanbada Kuki Lalhouba singgi demand moreh da leiba nan manipuri sing moreh thadoktuna chennakhre Manipur gi maruiba border town moreh da leiduna tongan ba makhal gi lalon itiki thabak tawduna matam sana leireklaba nan manipuri sing haukiba numit kharani asigi mamangdagi moreh thadoktuna masa masagi maramda hanakhre Kharaman Imphalu Laktuna Anobu Makal gi lalon itiki thabak paiba haunare hadi pausi asina phangba paugi matung inadi mamang thagi ahumdagi haurakhiba kangluki irang asina maram oiraga border town moreh hauzik khuntak lanchibuga manana leidi loinana lalon itiki thabak punamak lepkhiba asina maram oiraga moreh de hingduna leibida awaba masa amoirakli Saira sida nimit khrani gi mamangdagi hauna border town moreh da dominate tawduna leiba Kuki khulai paibisina moreh da leiriba nan manipuri sing da hauzik manipura Kuki singna sangshiliba khongjang asida mateng oinaba asobo senpam ama demand pinaba khangalakpadagi maru oina nan manipuri sing moreh thadokna khibani haidi Kuki khulai paibisingna su moreh border town gi akoiba mafam singda matam kuinadagi khunda minaduna leirakhiba tongan furup singda su kangluk ki oiba sel gi mateng pangna ba khangan khiba leire haidi sairak sida moreh da leiba khul khara da khundariba Kuki khunja singsu khul singa du da leiba kibadagi khul thadoktuna susampur amadi Mizoram da lanjena ba yaure khunja singa duna umangi lambi da numit uhumni rom satlaba matungna Mizoram amadi susampur yauba ngami Khunja sing aduna lanjenabagi maram haujuk phawi oinadi sapsana khangba ngamdri hairenesu pausita makhatana phongdorakli amaromdana lalakta mairosang sing hangduna angang sing mahi tambiba hauragani haiba lengaki wafam daita yawda wafamni mama obising haujuk lamdamasida thokliba kangluk irang asi nemthaduna tangdu leitaba phibam haibadu oidri saira asida lengana hayeng jun kunga mathoidagi mahiroisang sing hangduna angang oiriba mahiroising mahi tambiba hauragani haina wafam asi mama oibisingna angakpa poi haina haujuk manipur gi oiriba tangdu leitadaba phibam asigi tungkoiba woroisan ama pura o haina tidem lambi paringi Bisnupur district ki manungsanba moiranglam khaida khongjang sangsin khiba imai bensingna phongdorakli Khongjang adura saruk yakhibi ima singna paumi singna phongdorakhibada haujuk lamdam sita thoklibi irang asi nem thare haina lengakna hairibasi kadaidano irang thokthre ing thare hairibasi minister gi bangalo khaktara irang nemi nemde haiba khangge hairabadi lanthingnariba khul singa dura hakthingna satuna yengsilaba matamda khangmangani lengana irang nemle hairibasi kadaidano haina songlakhi Ima event sing aduna makhatara duna laingakna leibaki irang asi khangbitraba mali oiriba phiba masina mahiroisang sing hangdoktuna mahiroisingda mahi tambiba haunaba laurakliba khongthang asi yaningde lengakna mahiroisang sing hangdoknaba laurakliba khongthang asi daita yawdaba khongthangni haujuk oiriba phiba masida mama oibisingna masa masu sing matawkramna mahiroisangda mahi tamba thagadoribano Irang nemlaba khaktada school hangadabani loinana mahiroising mahi tambiba haugadabani haujumaki oina mahiroisang sing hanglabasu mama oibisingna masa oiriba mahiroisingbu mahiroisang singna thaba ngamkhiroi hanasu phongdoknarakhi makha satharak poina to papaw madanamo Indo Myanmar border mayada Myanmar lanmi ge lalhouba numai kapna leptri Ngasidagi numit mangani rongi mamangdigi hauna Indo Myanmar border town paring Myanmar manungda Myanmar lanmi amadi Myanmar gi lahulup People's Democratic Friends PDF amadi Sin Defense Force CDF ka leptana numai kapna rakpigi thaudok thokpadagi border paring ngak senbagi thabak kangatkre numai kapna basina maram oiduna Myanmar gi lahulup PDF amadi CDF ki kadar kya moreh ga tainaba border paring chensin kibagi khudam phangle hairiba Myanmar gi lahloubu singna asina moreh da sangsilaglaba matungda Susampur rom sangsinna bo khonarakpagi ingit amasu phangmangam lahari oiriba phiba masida haujuk Indo Myanmar border ngak senbagi thabak tawriba moreh da leiriba Assam Rifles na border paring na patrolling satpagi thabak kangkhatkre haiden su pausta makhatana phongdorakli makasa tharak poina to papawmana BDF sing Kuki Lalhouba sing landarakpagi aikhogi thawai kanbirakhibani BDF sing gi damakta khunja sing matam supada mayong yana lepli khunja sing Ngasi Manipur thokliba kangluk irang asigi haurakpam oiriba Susampur district ka tainana Bisnupur district ki manungsana leiriba Kuki Lalhouba sing ngak letra numai kapsinduna yumai thare amadi mihat mipurgi thabak sa tharakliba khul sing ngak sinbi asobu thaudang lawriba Village Defense Force BDF personal singi hauju oiriba
ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯤꯗꯦꯞ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯋꯥꯡꯈꯦꯝꯆꯥ ꯁꯝꯖꯥꯏꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃꯒ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯨꯔꯦ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯜ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯈꯨꯜ ꯉꯥꯛꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯥꯌꯣꯡ ꯌꯥꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯇꯥꯛꯊꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤ꯫ ꯕꯤꯗꯦꯞꯁꯤꯡꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯌꯣꯡ ꯌꯥꯅ ꯂꯦꯞꯂꯤ꯫ ꯕꯤꯗꯦꯞꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯑꯋꯥꯠꯄ ꯂꯩꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯃꯣꯏꯔꯥꯡ ꯂꯥꯏꯔꯦꯟꯖ ꯃꯅꯤꯡ, ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯃꯈꯥ ꯂꯩꯀꯥꯏ, ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏ, ꯐꯨꯕꯂꯥ ꯑꯋꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯐꯝꯁꯤꯡꯗ ꯕꯪꯀꯔ ꯀꯨꯜꯂꯣꯝ ꯁꯥꯗꯨꯅ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯄꯨꯡ 24 ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯕꯤꯗꯦꯞꯁꯤꯡ ꯈꯛꯇꯅ ꯃꯥꯏ ꯄꯨꯟꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯕꯤꯗꯦꯞꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯧꯕꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯕꯤꯗꯦꯞꯁꯤꯡꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯄꯤꯕꯤꯗꯕ, ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔ ꯄꯤꯕ ꯉꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯤꯗꯕ, ꯕꯪꯀꯔ ꯃꯇꯤꯛ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯁꯥꯕꯤꯗꯕ, ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤ CDOꯁꯤꯡꯅ ꯇꯨꯡꯗ ꯊꯝꯂꯒ ꯕꯤꯗꯦꯞꯁꯤꯡꯅ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯕꯪꯀꯔ ꯁꯥꯔꯒ ꯂꯩꯍꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯗꯤ ꯕꯤꯗꯦꯞꯁꯤꯡꯅ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤ, ꯕꯤꯗꯦꯞꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯦꯞꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯊꯧꯅꯥ ꯐꯅ ꯄꯥꯎꯈꯨꯝ ꯀꯌా ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯣꯏꯔꯥꯡ ꯂꯥꯏꯔꯦꯟꯖ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯕꯪꯀꯔꯗ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦꯜ ꯃꯔꯤꯈꯛ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ 2 ꯈꯛꯇꯪ ꯏꯁꯨ ꯇꯧꯔꯝꯈꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯏꯔꯦꯟꯖꯝ ꯃꯈꯥ ꯑꯃꯁꯨꯡ ꯑꯋꯥꯡ ꯈꯨꯜ ꯑꯅꯤ ꯄꯨꯡ 24 ꯉꯥꯛ ꯁꯦꯟꯅꯅꯕ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦꯜ 13 ꯈꯛꯅ ꯈꯥ ꯋꯥ ꯆꯦꯟꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯃꯁꯨꯡ ꯇꯦꯔꯥ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯌꯥꯎꯗꯅ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦल 13ꯅ ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯕꯪꯀꯔꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯐꯨꯕꯂꯥ ꯑꯋꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯁꯥꯕ ꯕꯪꯀꯔ 12ꯗ ꯄꯨꯡ 24 ꯆꯨꯞꯅ ꯀꯃꯥꯟꯗꯔ ꯑꯃꯠꯇ ꯌꯥꯎꯗꯅ ꯕꯤꯗꯦꯞꯁꯤꯡ ꯈꯛꯇꯅ ꯃꯊꯧ ꯇꯧꯍꯧꯔꯤ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯏꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯃꯁꯤꯡ ꯍꯦꯟꯅ ꯊꯝꯕꯤꯗꯨꯅ ꯈꯨꯜ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯍꯟꯕꯤꯌꯨ, ꯂꯣꯏꯅꯅ ꯕꯤꯗꯦꯞ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕ ꯊꯕꯛ ꯂꯩꯉꯥꯛꯅ ꯇꯧꯕꯤꯒꯅꯨ, ꯃꯈꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ CMꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯂꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗ ꯂꯩꯕ ꯅꯥꯎꯔꯦꯝ ꯕꯤꯔꯍꯥꯔꯤ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯍꯩꯉꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯤꯚꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ CM ꯕꯤꯔꯦꯟꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯤꯕ ꯂꯩꯃꯈꯣꯡꯁꯤꯡ ꯃꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯖꯤꯜꯂꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯥꯝꯂꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯐꯒꯠꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯚꯣꯂꯤꯕꯣꯜ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯒꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯌꯥꯝꯂꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯂꯒ ꯄꯨꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯅ MN05C3509ꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯅ ꯃꯩꯇꯩ ꯄꯥꯉꯜꯅꯤ, ꯑꯃꯅ ꯃꯩꯇꯩꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨꯔꯤꯌꯥ ꯒꯥꯔꯤ 90 ꯌꯥꯎꯅ ꯄꯨꯟꯅ ꯒꯥꯔꯤ 230 ꯆꯪꯂꯛꯂꯦ꯫
ngasi tangkak ani thokna national highway kuntraga taret imphal jiribam lambida fertilizer pubo gari nifu yauna thawa amadi atai sana taknaba polamsing ayuk pung taret makhai dagi langang pokpi police outpost dagi imphal sanglakre imphal sanglakhraba gari sing adudi LPG gari ani LPG cylinder gari ama petrol tanker nifu diesel tanker kuntraga mapan mixed oil gari ahom FCI gari kungamari urea gari taru medicine gari ama cement gari taret atai asa ataki polam sing pupu gari sama taraga taret punna sama kani funi ani suba tanga ki oina ngase ayuk pung nipana jeribam digi imphal sangkiba gari sing adudi FCI kungani thoi fertilizer kuntraga manga medicine ani atai polam sing pupu gari humdraga mathoi punna gari sama yang kaini tangkak ani thokna sangkiba gari sing asi punna saniga maudrani gari sing asi sama ga mapan CRPF E Company kuntraga mari battalion CRPF F Company kuntraga mapan AR kadam tala jiribam amadi CDO unit jiribam na ngak senmagi thabak tawki hairena su paus na makatana su phongdorakli makasa tharak poina to perform BJP haiba National Party asikanglu masel khatnana basinba party ra thanauzam manoranjan bharat ki oina असौब नेशनल पार्टी अमा ओइदिब बीजेपी हाइबा पार्टी असि कंगलुप मसेल खतननब सिनबा कंगलुप अमगा अतोप कंगलुप अमगा खतननब सिनबा पार्टी अमनि हाइना opposition party sing maral siduna lakpadu maral sibo oiramdre asengba oire haibasi handaki manipur da thokliba kangluk irang asina mayek sengna khangle manipur da me ahum digi irang horakhibani adubu chuchampur digi me amadigi irang horakhrabani karnataka gi vidhan sabha gi mikhal haukiba me tara da tawraga me tara gomdoi da mikhal gi pallak thokibani karnataka gi apun sit chani ga kun ga mari gi manungna congress na sit chamaga kunthra ga manga phangduna bjp bu maithiba piramkhibani karnataka gi mikhal da bjp na mai pakna bagi damak ta prime minister narendra modi na karnataka da aroiba pungpham phawba lepalaitina rally kyasaki rally sat para puning sangman bana amasum mikhal su maithira bana misang mikhai nai dana yekna balaiba turkey phawba mateng pangliba malem gi mapu ni khanjariba india gi prime minister narendra modi gi manakong manipur kuki lalhouba singna landa duna yum kai kya paktakna mai thakiba mihat mi pun thokliba sidi hanna phawba yengbikhide yum kaya mai thakiba duna lanjena duna lairiba miyam gi awaba madi punsi kya mangkhibagi mikap mirau kol gi pau amata prime minister na tabi khide amasum makok ta su sangkhide adubu pau taram loi haibati thajade ngallingai da ohi amata phungdok tabagi arta karino mamangda ya thoktuna thamba pm gi khongsat mayam amadi leirambiyai adubu khulai paijadaba lanjadraba maitei singi mayum makai tumna mai thadokhiba amasum nongmaina kaptuna hatokpikhibagi pap adu india gi prime minister narendra modi manipur gi chief minister amasum police ki makok thongbu official singna udaba oisano amaramda odisha gi balasor hawkipa jun anigi numidang wairam pung 3 minute 65 satpa matamna passenger puba train aniga port puba train amaga thengaina duna mi saniga humpu gutruk shikiba amasum mi samapan hena aso apanangki thawdo osida IAF na MI taragataret super season aduna rescue tawbigi thabak sun ohungi numijung mapung ama tadringai da lusinki thawdok thopum da prime minister jungi nungthil pung ahunga minute nifuga manga da thungaki aduga nungthil pung manga tawada asokpa sangwa ga kunthra leiba balasor hospital laktuna asokpa miyam ga wari sanaduna yengsinki thawdok thopum da prime minister na makhut namana post pairaga makhut namana mobile phone paiduna kanagum amaga wari sanabada tawba acting adu ubada opposition leaders na modi di acting yamna haibani haibadu khangning ningsinglai maral siba amata oiramdre asumba ngakto oiramle hainisu pawsida makhatana su palakli amaromdana lemna admission tawgi khudong saba pigani haujuk oiriba manipur gi tangdu loitadaba phibam amadi hingsa gi thawdok kyara soolaba imung manungi mairoi singda kaksing district ki sekmaijing khunauda leiba smart universals academy na session 2023-24 gi oina lemna mingsan mi gi khudong saba piragane haina school asigi managing committee gi secretary kirana phongdokre paumi singa unaba amana kirana makhatara dun hai manipur da thoklibe irang asina maram oiduna lanjenara ba mairoi singi dama school asina pre nursery digina class 12 phawgi manung da leiba mairoi singi oin admission fee laudana mingsan gi khudong saba pinaba khongtang rekale khongtang asi irang asina maram oiduna imung manungna thengnari ba khudong sada ba kaya dugi yenglaga paikhat pani saiki amaromdana relief camp singda mating pangkhre haujuk manipur da thoklibe irang asina maram oiduna relief camp singda sangjapam lauduna lairiba miyoi singda
raw meat bag industry amadi all Manipur footwear development association ki maikei raincoat yauna mahiroi singi uniform amadi atai polam kya mateng pangkhre ni su paus na makhatana palakli loisilak poina pongna pham pausi digi atien pau khrana Imphal East da yum satru ka manga amasum dukan taraga matoi mai thaki mi lising ani ga songa lanjena duna lairi Manipur haukiba me ahum digi hauraga tholakliba irang asida mite amasum kuki nakalani me kai yum kai amasum lantum kya mang takre Imphal East khaktagi oina hauju phawbada nakalani me kai yum satru ka manga amasum dukan taraga matoi mai takre district asigi tungan khul singdagi miyoi lising ani ga songa romna lanjena duna relief camp singa sangjapam lauraga lairi hari District Administration Imphal East ki report matungina district asigi Sogombung subdivision gi Sagolmang circle na konba mitei kulmanga mathangsina ikauda yumcha maga kunthra kamapan amasum sadu yengkhuman da yum yangkai gomdai dolai thabi da yum kunthra laitan pokpi da yum kun amasum sadu lampak da yum taragani thoi mai thakre Sogombung circle na konba da leiba mitei kul ahum mathangsina goltabi da yum kumpuga mathoi sana sabi da yum mari amasum Santi Khongwan da yum amamai thaki aduga circle asumaki kuki khul ahum mathangsina haikon da yum taraga mathoi Nongoipal yum taraga nipan amasum Terakhong da yum kun manga mai thaki haidi Imphal East District ki Kairau Bitra subdivision gi manung sanba Tudihal circle da leiba mitei khul mari mathangsina itham da yum taraga mari Nongbrang da yum ama Nongpok Kaithal manmi da yum ama amasum Laikhong da yum yangkhai ga nipan mai thakre Masum Porompat subdivision gi Porompat circle na konba koki taba mafam manga mathangsina mongbo hanba laifamlen paring da leiba hauki bang da yum ni fugamari nongpok ingkhol purairomna laikaida purairomba laikaida yum taraga taru nongpok ingkhol awang laikaida yum tara mai thaki district asigi hangang circle na konba area da leiba koki taba mafam mari mathangsina khongsai beng da yum humfuga mari baiphai beng da yum taraga homdoi asan bigai da yum ani amasum koirengai da yum nipan amadi dukan taraga mathoi irang asigi manung da mai thaki pauksi asina phangba official record amada Imphal East District ki manung chanba kul singdagi lanjena duna relief camp singda haujik sangjapam lauduna lairiba apunba mi singasi lising ani ga sawani masi yum thong na paraga na sarona yum thong satruk satret romni haideni su pauksi da phongdorakli adu haujik kuina di myam pauksi matang sa lusinjarage amasum myam puna no baptin aminasi